Lakhipuronline puthokjaba Jungi tang 13 Irai numiti Khomjinba Pao tabirasi. Ahanbada maroiba pao. Silcharbu mahimasingi mayol ohennabagi manglan mangphau nahanaba honagani haina mahimasingi mantri Ranos Beguna phongdokre. July gi tang ama phawbada COVID ki positive oibagi chang chada ani dagi hanthadragadi metric amasung higher secondary parikha cancel oirabayai. MSU gi head office ta pokhai khibagi thodok adubo amsuna condemn torakli. Tongan wakat kaya ga loinana Lakhipur ahal marupna Mukhyamantri da wakat chirol pisinkre. Sagnai raba boxer ngangom dingkuna leikidabada maikai kaya dagi awaba phongdoknarakli. Jiribamda Aramam Somonendro leikidabagi kunma thoisuba kumon thorom pangthokre amasung Assam dangarang nauna mioi lising ahum chatrit kayang khaitaru COVID ki anuba case thengnare. Laichada sina ngarang mioi yang khai mathoi sikibaga loinana sikibagi apunma masing lising ahum ga chanipan ni phumari sukre. Hojik mapungoiba pau tabirase. Silcharbu mahimasingi mayol ama ohennabagi manglan mangphau nahanaba honagani. Rajyagi mahimasingi mantri Ranos Beguna Barak Tampak ta numit ninigi khongset ngarang Silchar da laglambada waphamasi phongdoklambani. Mahakna mahiloisang sing amalgamation tobagi thabak athuba matamda loisanaba yathang piki. Sarkar gi college singda thabak hapagi matangda centralized recruitment board sembagi wapam mahakna phongdoki. Sri Pegu Silchar gi NIT amasung Women's College ta chatuna yangsinki. Silchar Women's College ki chawkhat thorang gi pithaki balupa koti ani gi senpham aduna college adu da paikhaliba thabak thorom sing karamna pangthok libagi haibidu yangsinki matungda AK Chondo Law College amasung Borkhala Model College ta su mahak chatki. আমাৰ যিমানখিনি স্যাংশন পোষ্ট ভ্যাকেন্ট হৈ আছে স্যাংশন পোষ্ট অনুমোদিত পোষ্ট ভ্যাকেন্ট হৈ আছে সেইখিনি আমি ফিল আপ কৰাৰ কাৰণে এতিয়া আমি পদক্ষেপ গ্ৰহণ কৰিছো আমাৰ চৰকাৰখনে যেটো 1 লাখ খালী পদ পূৰণ কৰাৰ মহা অভিযান চলাইছে তাৰ ভিতৰতে এই খালী পদসমূহ পূৰণ কৰা হ'ব কিন্তু সকলোকে অনুৰোধ আমি বিদ্যালয় মহাবিদ্যালয় সমূহকো তেওঁলোকৰ নীতি নিয়মবিলাক অলপ পালন কৰি পেলে যাতে এই কন্ট্ৰাকচুৱেল টিচাৰ বিলাক দিয়াৰ ব্যৱস্থা July gi tang ama phawbada COVID ki positivity rate chada ani dagi henduna leirabadi porikha thahaloi. Waphamasi Assam gi Mukhyamantri Dr. Himanta Biswa Sarma nangarang Guwahati da phongdokhibani. COVID-19 gi hojik oiriba matam asida karamba mawongda metric amasung higher secondary porikha oigedoribano haina paumi singna hangba wahang amagi paukhumda waphamasi mahakna haikibani. Rajya asigi ayamba mama mapa oibasing amasung mahiroi lupsingna parikha si thanabagi matangda makhoi gi apamba phongdokpa leiri aduna COVID ki phibam asina khara pharakpada lakleba July gi tang 15 dagina July gi tang 10 gi manungda parikha si oirabayai nongma natraga nini gi manungda parikha si thadok hangani haina mahakna makhata khi adubu karigumba COVID-19 gi laichada sigi positive oibagi chang July gi tang ama phawbada chada ani dagi hanthadrabadi parikha si cancel oigani haiba wafam mahakna mayek sengna phongdokhi July gi tang ama phawbada positive oibagi chang ani dagi hendun leiragadi magi school singda mahiroi sing evaluation tahonna basem san ngani haiki haukiba jungi tang nipan gi numidang wairamda All Manipur Students Union MSU gi head office ta pokhai khibagi thogong adubu All Assam Manipuri Students Union amsuna akan mamong da condemn torakli mahiroi khunai gi puari da amukta thokhidreba yamna laibak thiba thodok amani hairaduna mahiroi singi senglaba laifam oiriba laisang asida asigumba aki tujingningai oiraba thodok thokliba asi yamna thamoi sokningai oi haina amsuna thadorakpa cherol asida phongdorakli asigumlaba akiba pokhanba thodok asi mahiroi lupsingda tobiganu haina amsu Central Committee gi General Secretary Kabrabam Bikramjina thadorakpa cherol asida appeal tawrakli Lakhipur ahal marup ki miut kangbo amana Assam Sarkar gi thama mapung phabagi nungaiba phongdokpaga loinana wakat cherol ama Assam gi Mukhyamantri gi maphamda Lakhipur gi SDO gi kuthang dangarang sagol sen mitta pisinkre wakat cherol asida maroina Lakhipur subdivision gi headquarter saba Lakhipur mahakuma asibut civil district oina onthokpa Lakhipur Primary Health Center asi phamung chani leiba layang sangda olanba
नुंफौ तुरल मथक्ता निंगथेंग खुलगी थोंग असि यांग लोइसिनबा बिनाकांदीप घाटगिना सिंगिरबोन सिलघाट की लंबी सेमजनबा सिलघाट बासकांदी अमसुंग सिंगिरबोन टोलेनग्राम की मरक्ता बराक तुरल की मथक्ता थोंग साबा अमसुंग लखीपुर अर्बन वाटर सप्लाई की थबक हौगटपन चिंबगी वाकट सिंह यावरी वाकट चेरोल असि कॉपी अमसु लखीपुर की एमएलए कौशिक राय की मफम दसु पिसिनखी वाकट चेरोल असि पिसिनबा मतमदा लुप की थबुरल इंगुदम बिनोद अमसुंग सीनियर मेंबर आरामबम बाबातोंबी सरुयाखी Saknairaba boxer ngangom dingkuna laikhidabada maigei kayadagi awaba phongdoknaragli mahakna laikhidabada Pradhan Mantri Narendra Modi Kendra gi sana khonabagi mantri Kiren Rijiju Assam gi Mukhya Mantri amasung atai saknairaba miyoi kayana awaba phongdoknarakre Padma Shri amadi Arjun Award phangkhraba boxing masanada kumja lising amaga chamapan marfutra nipan gi Asian Champion ngangom dingku singna manung matam sadana laikhidabada United Manipuri Arts and Cultural Organization Umako Kawatina Thamoi Sokna awaba phongdorakli loinana laikhidraba magi thawai mirelna taibang mapugi leikolda ingna chikna leijarunaba lubasigi maigedagi GS Tongra General Secretary Umako Kawatina phongdorakli Saknairaba boxer ngangom dingku ngarang ayuk anganbada laikhidabani laikhidaba matamda masagi chahi nipunithoi sukre Manipur amadi Mapal Manipur da pangthokpagum Jiribam district tasu Arambam Somorendra laikhidabagi kunmathoi suba kumon thoram JDO Jimpal MSU Kada amadi PPANL na Jiri Development Organization ki conference hall da SOP ngakna jamna pangthokre thoram asiga mari leinana Jiri Development Organization ki president oiriba Sadananda Meiteina asumna hai Ekhogi Jiribam da leijariba Jiri Development Organization Jimpal MSU aduga PPNL haina khangnariba koi jedoga punna samina jariba organization asina sahi khudingi lepa laitana satharakpa koi yoja laigidraba arambam somendrogi laigidabagi kumon thoramasi sahi khudingi kaidana koi organization sing asina leptana sathajarakpani ngasi si Ekoi yojagi laikhidabagi sahi kunga mathoi suba numit adu ngasi asi thoksabani asumlaba numit asida hoji COVID-19 gi laina laisira sigi ani suba wave ki akanba irang marak sidaida akoina pak sanna sauna thoramasi tawba ngamjadre tudoghendona organization gi representative amamam ani khak laaga yamna huna bi matungina tawdaba yadaba mawongda ekoi isorgi kaidana naba horomasi SOP ngaksaraga ekoi leibaki COVID-19 ki sana kanglolasi ngaksabaga iroinana ojagi leigitabagi common horomasi da namjaba hirang lerang khara katsabani Jiribam district ki oina ngarangsu mapam anida mass random COVID changeng chathaki mapam sing adudi Jiribam Municipal Council gi Lakhipur Mairi Club amadi Boropekra gi Jatrapur da changeng asi pangthokibani punna miyoi chamaga humudra mathoi changeng chathabada miyoi nipan COVID positive obethenaki masigi matangda Jiribam Municipal Council gi ex chairperson S Santi Debina asumna hai asi Mairi Club Lakhipur Club asimaki ward number 8 amadi 9 COVID mass testing tawbada akoigi jamna fajana akoi public buna mok thorak piduna hariba test asi chathagre loina na hariba chathariba program asida mi nifu taruk tholakpada mi taruk khok positive oire aduna akoigi district administration amadi akoigi district police ki mage te kisu jamna fajana mateng pangbirei amadi Mairi Club ki member punamok president secretary thokpi raktuna hariba program asi mapung phana pangthong Silchar Medical College Layang Sangdagi ngarang numidang wairam pung manga ta thokiba COVID ki update matungina Layang Sang asida COVID laichar asina maram oiraga miyoi ani sikre laichar asina layang duna leiriba active case ki masingna Chani ga tara humdoini masigi manungda marfuni thoina ICU da kuni thoina ventilator da aduga miyoi chamaga nipuma thoina oxygen support ta leiri haina layang sang asigi wangang loi Dr. Bhaskar Gupta na phongdorokli
শিলচর মেডিকেল কলেজের কোভিড সংক্রান্ত আজকের আপডেট। আজ বিকেল 5টার সময় শিলচর মেডিকেল কলেজে 213 জন পেশেন্ট অ্যাক্টিভ অবস্থায় আছেন। আইসিইউতে 82 জন পেশেন্ট আছেন এবং কোভিড ওয়ার্ডে 131 জন পেশেন্ট আছেন। 22 জন পেশেন্ট ভেন্টিলেটর সাপোর্টে আছেন এবং 141 জন পেশেন্ট অক্সিজেন সাপোর্টে আছেন। গত 24 ঘন্টায় শিলচর মেডিকেল কলেজে 32 জন পেশেন্ট করোনা সংক্রান্ত উপসর্গে ভর্তি হয়েছেন এবং 30 জন পেশেন্ট ডিসচার্জ হয়ে গেছেন। 17 জন পেশেন্ট গত 24 ঘন্টায় হোম আইসোলেশন নিয়েছেন। র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 17টি স্যাম্পল পজিটিভ এসছে এবং আরটিপিসিআর 26টি স্যাম্পল পজিটিভ এসছে। করোনা সংক্রান্ত উপসর্গে গত 24 ঘন্টায় শিলচর মেডিকেল কলেজে 2 জন পেশেন্টের মৃত্যু হয়েছে। Lakhipuronline कोनबा मफमसिंगदा ngarang chathakhiba covid changyengda miyoi 19 covid positive oiba thengnakre ngarang kasar jila gi Lakhipur sub division gi tongan ba center singda miyoi chambriga marfutarukta covid ki rapid antigen test amasung miyoi nifumari da RT-PCR ki changyeng chathakhi masigi manungda apunba miyoi 19 gi masada covid positive oiba thengnakhi covid-19 media bulletin gi matungina Assam dangarang miyoi 3,383 ki masada covid positive oiba thengnaki positive oibagi changna chada 3.08 ni positive oikiba singi manungda kasar jila dagi miyoi chaniga marfutra mathoi hailakandi jila dagi miyoi 98 aduga Karimganj jila dagi miyoi 135 yauri laichatasina layeng chathaduna leriba active case ki masingna 98 shubna marfuma thoini Assam dangarang nauna miyoi 58 laichatasina sikibaga loinana sikibagi apunma masing 3,494 sukre Manipur da miyoi chatret ka kuntra gi masada ngarang covid-19 positive oiba thengnakre aduga laichar asidagi miyoi chatruk ka 95 phaduna yumda hanki layeng chathaduna leriba active case ki masingna 8,458 ni Manipur da ngarang laichar asina miyoi 10 sikibaga loinana sikibagi apunma masing 515 sukre Bharat ki haksel amasung yaipa yumba loisangi ngarang thokiba pau gi matungina haukiba pungkun marida leibak asida laichada sina ngarang sikiba gi masing 3,395 oiki aroibada maroiba pau amukhanna Silchar bu mahi masingi mayol ohenna bagi manglan mangphau na hanna bahonagani haina mahi masingi mantri Ranos Beguna phongdokre July gi tang ama phawbada covid ki positive oibagi chang chada ani dagi hantadragadi metric amasung higher secondary parikha cancel oirabayai MSU gi head office ta pokhai khibagi thodok adubo amsuna condemn torakli tongan bu wakat kaya ga loinana Lakhipur ahal marupna mukhyamantri da wakat cherol pisinkhre saknai raba boxer ngangom dingkuna lekhidabada maikai kaya dagi awaba phongdok narakli Jiribamda Aramam Somonendro Laikidabagi Kunma Thoisuba Kumon Thorom Pangthokre amasung Assam dangarang nauna miyoi 3,483 covid ki anuba case thengnare laichada sina ngarang miyoi 58 sikibaga loinana sikibagi apunma masing 3,994 sukre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare